Akaswani Imphal Ningthokhongjam Suni na pau pazari ahanbada maroiba pau Rajya sida haukiba numit kharani asida nong leptana chubadagi ichawgi awaba mayoknare Pradhan Mantri Narendra Modi na ngasi Assam da tongan project kharana urop uyim tongani kharana sangagani Leibaga si ngasi Hindi Divas Palan pangthoknari numit asiga mari lainana Griha Mantri na Gandhinagar da manga suba Akhil Bharatiya Raj Bhasha Sammelan hangdokani amasong Women's Hockey Asia Cup 2025 gi final da ngasi Bharat ka China ga numidang wairam pung manga makhai da China gi Hangzhou da thengnaragani Rajya sigi toga-tongan ba jila singda haukiba numit kharani asida nong leptana chubadagi ichawgi awaba mayoknare Imphal East ki yengang pokpida ichawgi awaba mayoknare ichaw asina yum kaya ising thumjinkhre mahimarong thaba lobuk singsu ising thumjinkhre hairi amaromda idel turel gi imai leptana wangkhalakli Imphal sahar gi akutpa mafam singdasu ising thumjinle Rajya sta chenba tongan mamroriba turel gi imai singsu tapna hengalakli Nonia Jilagi Awangkul National Highway Kuntra Tareta Chingning Khai Thokdok Thokle India Meteorological Imphal Center gi pauna hai Senapati Ukrul Kamjong Tengnopol amadi Sandel Jila Singda Mai Oiraptagi na yamna kanba changda ngasi nong churaba yai atopa jila singi mafam singdasu Mai Oiraptagi na parap phawgi changda nong churaba yai haire Amaromda Water Resources Bibaki Chirol amada hai Imphal Turel gi imayasi minuthong amasung lilong mapada ngase yupung tara phawbada kudong thiningai oiba thaki mathakta chele Idil Turel su iringbuk thong mathakta ngase yupung tara da kudong thiningai gi mathakta chele Nambol Turel su thong nambombi mapada amadi Nambol Turel na Nambol thong mapada kudong thiningai gi thaki mathakta chele Thawbal amasung Manipur Turel su adumak kudong thiningai thaki mathakta chele haire Handakta Selthum Mantri Nirmala Sitaraman Putokiba Yankai Taruk Suba Goods and Services Tax GST gi Chana Kanglon Asina Micham Miam da Chawna Kanaba Kaya Pibangam Lagani Hiramasigi Matangda Kazwani Imphal gi Akhanana Unabada Hanigi Kendra gi Mapal Thoramasung Shiksha Rajya Mantri R.K. Ranjan Hai Micham Miam na Nomuda Tangai Padana Changba Polam Singi Mamal GST Lobigi Chang Hantarakpana Maram Oiduna Miamna Pochai Sing Asilebada Thoidong Awaba Mayok Nareroi Electronic Pochai Sing da GST Chada Kunipan Lorambadu Sada Tarani Panda Hantakre Bilati Mati Amadi Yum Kai Sabada Changba Polam Singi Mamalda GST ki Chang Loba Hantarakba Asisu Miam gi Namak Yaifanaba Thaurang Amani R.K. Ranjan Hai Handaki reform sina kana hangadu se over 8 crores of rural families da kana halle aduga small marginal farmers in the kana halle laborers in the masigi lowest GST on agriculture and labor intensive productions the pivasina Miam putna lawmi simi sinda kana ba ma pi haibase handaki revision da khoina uba phangi atopa yam nungai bamna textile amasung agriculture di input sidda kudamoina fertilizer machinery asigumbada kogi GST se 5% da handaraga supporting rural industrial growth se khungangda leiba industry masa tawbasing sisu masina kana hanba piragani lawmi singmidana hargi karigi aduga textile dana machinery gi hana lorumba rate to the give hujik subnagi 5% khaktamang loraga mayamda thabuk tawbada nungaina ba pibaniba Pradhan Mantri Narendra Modi nangarang Manipur da lakiba khongsat asigi matangda hanagi mapal tharumasung Shiksha Rajya Mantri R.K. Ranjan Hai Kanglup ki irang na maram moiduna relief camp sing da leriba ITP sing unakiba asimak Pradhan Mantri Rajya asigi yaifanaba khalle haibadu ule Sri Modi na tampak amasung chingi mafam sing da khenaba thamje haibadusu chawno ulamle Tongan ba sakot thorangi project kaya su laukthok lamle tongan ba project kharasu sangaram ki Pradhan Mantri na Rajya sig miyam asi yamna akhangkan ba masung thongna lei haina singtharam ki Rajya sig miyam asi ningkibida hongba leitaba kanglup ni aikoi pumnamangna amatta oina nungsi sanana leiminaduna santi leibel lamdam ama ohelasi Rajya asi sakotpagi lambida khongjel gyangna manglomda changsilasi haina Pradhan Mantri na phongdoklam ki haire Regional Institute of Medical Sciences RIMS ki Yankai Mari Super Foundation Day Thauram ngasi pangthokle numit asiga mari lainana RIMS ki Director G Sunil Kumar Sharma na Institute asigi staff mahiroi madi faculty member da chingbada yaifa pausel pirakle numit asina lakpada hakchang phana nunga yaifa namicha miyambu seba tawbang amnaba ishwar thauniri DZAR Manipur State Judo Championship 2025 ngasidagi
Khuman Lampak Indoor Stadium da hokre ahanba DGAR gi championship asi Assam Rifles ka Manipur Judo Association ga punna chinbani championship asi da punna team nipan na saruk yari championship asi tha asi tara taruk phawba pangthokani tabiriba pawasi Akaswani Imphal dagini Pradhanmantri Narendra Modi nangasi Assam gi Darang Jila gi Mongoldoida Darang Medical College Nursing College amasung GNM School Shanabu Urep Yung Tamgani Pradhanmantri na Guwahati Ring Road Project Brahmaputra Tural Mathakta Saba Thong amagi jatrasu hungani Madugi tungda Sri Modi na Golagata Numaligar Refine Replanta Assam Bio Enforma Private Limited Sangagani Masigi tungda Pradhanmantri na Golaga Jila Dalaiba Numagi Refinery da chatkani mafam asida Bharat ki ahanba bamboo based bio refinery sangagani Pradhanmantri na polypropylene unit sanabu urep uyungsu tamgani Assam gi khongchat loishindona Jorat Airport gi Kolkata da pangani Pradhanmantri na Nongju Bengal gi Kolkata da tarataruk shuba combined commanders ki mifam hawdokani Rajya manga gi aroiba khongchat oina Pradhanmantri na Bihar da chatuna Purnia Airport ki nongna saba terminal building sangagani Sri Modi na lupa koti lising humpu taruk long ki project sing sangagani amadi kharana urep uyung tamgani Leibag asina ngasi Hindi Diwas Palan pangthoknari lising machamapan nipun mapan gi ngasi gi numit asida Hindi asibu leibag asigi official language oina sakking khangibani Hindi asi leibag asida natana malem sinba thungna mioi kaya na ngangnaba lon oire Mapal Thauram Mantri Dr. S.J. Sankarna Hindi Diwas Numit Asida Lebak Asigi Miyam da Yaipa Pausel Pirakli Social Media da Thagatpa Warwalamada Dr. J. Sankarna Hai Hindi Asi Malim Gi Oina Miyam na Yamna Pamnarakliba Lonama Oirakli Grihmantri Amit Shah na su Hindi Diwas Numit na Lakpada Nungaiba Phongdokpaga Loinana Social Media da Thagatpa Warwalamada Hai Hindi Asina Lebak Asida Zati Amaga Amagi Thong Oiribani Amaromda Grihmantri Amit Shah na ngasi Gujarat ki Gandhinagar da laiba Mahatma Mandir da manga suba Akhil Bharatiya Rajbhasha Sammelan hawdokani Thaurum asida Gujarat ki Mukhyamantri Bhupendra Patel su saruk yagani Numit nini chathagadaba thaurum asida Kendra Sarkar gi tongan-tonganba bibag ki official lising 8 hena saruk yagadawri Lok Sabha Daksha Om Birla na ngasi Andhra Pradesh ki Tirupati da numit nini pangthokadaba Empowerment of Women in Parliament and State and Union Territory Legislature Committee gi jati gi mifam hawdokani Thorum asida Andhra Pradesh ki Mukhyamantri N Chandrababu Naidu su saruk yagani Sri Om Birla na Thorum asiga mari lainana exhibition ama hawdokani amasung souvenir amasu puthokani Mifam asida leibag asigi tongan-tongan mafam dagi delegate chama hena saruk yagadawri asiguma mifam asida nupi de hena sakti pibagi matangda pungning thagotuna nupi singna samaj asibu ahongba ma porakpada mangjil thana saruk yanaba thoksil oiri BJP gi makok thongba luchingba masung Bihar gi Upamukhyamantri Samrat Chaudhary na hari lagliba Bihar Vidhan Sabha mikhalda Nitish Kumar na NDA gi Mukhyamantri gi mirep oigani Akaswani News ka khanana wari shanabada Sri Chaudhary na hai BJP amasung NDA na Mukhyamantri Nitish Kumar gi mathakta chapsana thajaba thamli amasung Rajya Vidhan Sabha mikhal asi mahaki lamjing makhada thengnagani mangna hai Special Intensive Revision SIR asi Rajya Vidhan Sabha mikhal gi maruoiba wafam ama oiroi mangna hai Birodhi na wafam asigi matangda miyambu laana lamjingnaba hotnari Women's Hockey Asia Cup 2025 gi final da ngasi Bharat ka China ga Hangzhou da thengnaragani ngarang sanakiba final Super 4 gi match da Bharat amasung Japan panjal amamam chanaduna draw chatki Beauty Dungdung na Bharat ki amata ngairaba panjal adu chanki adubu madu Japan gi Shihoko Bayakawana fourth quarter da amuk handokhi atopa final Super 4 match amadana China na kha Korea bu panjal amasino da maitiba pikki final Bharat ki matamda ngasi nubidang waram pung mga makhaida sanagani aroibada maroiba pau amu Rajya asida hawkiba numit kharani asida nong leptana chubadi ichawgi awaba mayoknare Pradhanmantri Narendra Modi na ngasi Assamda tongan-tongan project kharana urep uyung tamgani kharana sangagani Leibag asina ngasi Hindi Diwas Palan pangthoknari Numit asiga mari lainana Grihmantri na Gandhinagar da manga suba Akhil Bharatiya Rajbhasha Sammelan hawdokani amasung Women's Hockey Asia Cup 2025 gi final ngasi Bharat ka China ga numidang waram pung 5 makhaida China gi Hangzhou do thengnaragani pauloi jare